ZRA ani sire hare Burma gi Mon state ki manung sanna leba khul amagi MPT tower mayada kuki ZRA gi lahawani sakhangdaba singna hatoklam lay amana pharaga pukhre hare kuki militant singa okrul gilitanda amukasu kapnakhre hare numit kharani thokludraba matungda ngarang nungthil pung anirom tarakpadagi hauraga nungthil gi pung manga makharom tarakpa faubada ukur district ki litan PS na konba sepu kuki khulgi nongpoklom da leiba sikibung Naga-Kuki village volunteer singa gi marakta drone thagalakpagi wahaudagi khul ani gi marakta khulai paiba masel onchen aduna nongmai kapnakhre nakalani makna nongmai maru samga yankhai dagi na sani rong kapnakhe nongmai kapnabagi makol tabadagi central forcing na bom khara kapsinbadagi nakalani nongmai kapnaba lepkhe thogdosida asopan yaukhide hade Landarakwa the Missimina Asopan Yabagi Paudi Pangdre Sarakpung Village Authority Gate Maikadegi State Masung Center Force in a Kuki militant singer Sataraclub attack ase Lumna Lauduna at Womatam the Kuttings in Bio Awabataraba Tankulnaga Kunjasingi Punsikan Bio Hina demand Tokre Haukibata and Romster Kuki militant singer Tankulnaga sing the labor cool sing the attacks at Taduna Lak Libane Nakala Maromdana Saparmena the Kuki Nupi Singa CRPF ka Sauna Mukna Krehade National Highway number 2 Imphal Dimapur Lambigi Kangpopi District ki Saparmena Mapada Lambi Thingbagi Khongjang Sang Selebi Kuki Zo Nupi Singa CRPF Partner Singa Sauna Mukna Krehade Khongjang Sang Seleba Kuki Zo Nupi Singi Lusungbi Amana Hai Senapati District ki Kuki Zo Khunja Singh Phajinduna Thamliba adu Thadoraknaba demanda National Highways the Nupi Singna Lambi Thingbagi Khongjang Sang Sinbane Khongjang Sang Silangai matamda lakhiba CRPF ki convoy ama thingna pohanabada nakalani ki marakta sauna mukna ba thokibane CRPF partner singna lambi da paisinduna leiriba nung amasong uwa sing adu lokthokuna lambi lanthoki haide helicopter kapthagani haikibaduki police ta wakat khre hade Kuki volunteer singna Kuki singi area ta paisilakpa drone amasong helicopter sing kapthagani haikibadugi mayokta authority singna sabjaba thabak paikhalu haina tangkhol mayar ngalo long TMNL na ukhulgi SP da wakat cherol ama pisin khre hade SP da pisin kiba wakat cherol adu da hai village volunteer ukhul gamkai gi warning against unauthorized airspace intrusion haba document at the Kuki singi airspace Pauduna lakpa drone amasong helicopter sing kapthagani hana ki hale thawong simi samyam da ki hanbata natana center amasong state ki thabakta apan bapi bane village body natraga private group amatada aircraft ki thabakta thingba pi na bahak pi de hiramasigi matang da police na FIR case ama lakhotna chapchaba thabak lakhot kadabani haide DGP Rajib Singh thangdokre haide May 3, 2023 dagi Manipur gi lan haurakhraba matung numit kuntrani surakpa June ama 2023 da Manipur gi Director General of Police oina appointment piduna phamasibu purakhiba Rajib Singh bu ngarang Government of India gi Ministry of Personnel Public Grievances and Pensions ki Appointment Committee of Cabinet na thopo order amada Cabinet Secretariat ki Secretary Security oina thangdokre Panbayabadi lan haurakhiba matamda DGP oikiba P Dongel buna Home Department ki OSD oina appointment pi kibane Marirak suba oina Kuki NP Manipur gi pung nipunipan gi shutdown amukasu sangdokre hade Kuki NP Manipur na thasagi tarahumdoi dagi pung nipunipan na khujing oiraga tangkak ahumlak satharakiba total shutdown adu ngana ahingdagi amuk makhata na sangdokre hade Kimna Thadorpa Serol Amana High Senapati District ki Manung Sanba Ireng Naga-Kul amasung Senapati area da Kuki Jo Khunja Singh Phajinduna thamkhiba sina maram oiraga Kuki inpina satharakiba total shutdown ki khongjang ase ngarang ahing nungyai dagi makhata na pungni punipan sangdokna ba warep ase lorakhibane May 12 da thokiba irang adu dagi hauduna Kuki Jo na ingtapa medikalop masel gi marakta tangdole taba lehanaba honaduna lakre thododu thokraba matungda Kuki Jo na khundaba mafamdagi naga sani hena asoyangam yaudana sathok sintawan kre musig mathakta maralu karalimai Sijokang maram students union ki president su miyoibagi minungsi yengduna asoyangam yauduna thadokhe hojik thokli berang ase hena sak thoraktana bagidamak phajinduna thamleba Kuki Jo khunja singbu khudakta thadorakna ba demand tawri haiba wafam Kuki NP Manipur gi zero asida thamlakle Naga taruk thado hanaba Amit Shah da wakat khre hade United Naga Council UNC gi maikai KNP amadi leilon bai fai khulna phajan khiba Naga taruk thado hanaba miyeng sangbiyu haina Union Home Minister Amit Shah da memorandum piduna wakat khre
UNC की wakat jerol aduda DC Senapati ki khuthangda Amit Shah da pisinkhibani jerol sena Union Home Ministry na athubada mayeng sangduna KNP na fajin khiba Naga misam taruk thado handuna maikayani ki marakta ungkhanariba se hanta hanaba thabak paikhat piyo haidi May 13 da leilon by foi videos da ayuki pung tara makhai dagi numijung bo phawba ki marakta Naga misam taruk phaki haibasi sakhi kiya leiba thodo amane UNC na phangba pawgi likhon amagi matungina de KNP na fajinduna thamkhiba Naga taruk adu Shiram lagani hana thajanari loidana Kuki militant kangbu asina loisin khre hana paw ama phanglei Manipur Sarkar ki maikai degi Naga misam taruk kanna bawarep lawba ngam khidaba sigi matang da pendaba phangdokladuna center gi miyeng sangduna Naga misam taru adu athubada phangna bahona biyo matam theng thaba tawduna Naga misam taru adu hingna natraga sina oirabasu imung manung da phangana ba Home Ministry na thabak paikhat biyo haire Kuki su group singi an official camp kya hangbada center amasung State lengak na khangsinadre state asida misam kaya misimina nanglabasu angam athaw singde nungai na leide haina phongdora khrei Kuki ki khulai paiba su group ta leiriba singa Bharat Sarkar ki Ministry of Home Affairs ka handak ta wadi sanabada hana su group ki designated camp taramari leramba du tareta hantahan ba haina yana ki ba wafam hojik phawba Kuki jo su group na indre madugi mahota Kuki jo singna khundaba manung hanjinba khul kaya da nauna an official loiba camp kaya hangdokle haina Naga group singki maikai degi paudam lakle makhata na CRPF amadi BSF ki KM singda su group ki khulai sing deposit tawgada bani haiba wafam adu ngasi phawba thabak ta onthoktre madugi mahota Kuki khulai paiba su group ta leiba sing phongna national highway sing amadi central force ki mamang da khulai paiduna chatle maras da lengak na su sign tawnari ba Kuki khulai paiba singa su gi KM hantan ga da bani haina yana ki ba adugi ona taina bada KM sing hengat han bada natana su group ki anoba kedar kaya amasu recruit tawduna Kuki militant masing yamna hengar han gre hari nakalamorom da su group amade nan su group ta lairiba Kuki militant singna Manipur da chathariba terrorism ki thabak singda center amasung state government na khanglaba su khangsinadana leire su da yawriba Kuki militant singna national highway da thoktuna lambi mataida office hanglaga lambi da lakpa makhal khuding ki gari singdagi aina yadaba maongda illegal tax sing khongatpa seda state amasung central force singna khangna yengduna leire Hiramasida state amadi center ki intelligence department amadi lenaba minister singda report kaya pi khrabasu ministry na taksindana leire Kuki militant sing Manipur da international law na yadaba miyoibagi hak khongaw na bathabak kya sathabada ngasi phawba center amasung state government na wahay amata haidana leire shu amasung nan su group ki militant sing na Manipur da leire ba yelong mising ke mathakta akan mo ong da lan chatharabasu karimata nasung dana lenga kya nga mathaw sing haraw mathoi ka duna ahawathum saraga leire marasida kangpokpi district ki manung chanba saparmena da ngarang Kuki jo nupi singna CRPF convoy ama lakpada gari thattuna nung na singba thajinbadagi chawno ongkhanabagi phibam thokiba leikrabane Manipur da di BJP lengak na terrorist pu yokhatuna thamle haina Okram Ibobi na phongdokre India ki Prime Minister Narendra Modi amadi Union Home Minister Amit Shah na India ki tongan ba mapham khudingda terrorism ki mayakta leiba lenga amane zero tolerance ni terrorist sing maru phangna muthatkani haina lauduna laklabasu Manipur da terrorist sing asibu yokhatuna thamle haina MPCC gi leader Okram Ibobi na phongdorakle wafam se ngara BT road ta leiba Congress baban da Manipur Pradesh Congress Committee na sinduna India ki Prime Minister oiramba leikhidraba Rajiv Gandhi ki 39 suba ningsing thauronga mari leinana phongdorakhibane mana makhata na high center amadi status da BJP lenga asina paliba idam da Manipur sida terrorism ki thabak satharakle basing asibo terrorism ki mayap talai balenga amane haina nungti numit khudingi lauduna lejariba BJP lenga asina lamdam asida de tumina yengduna leisilba se yamna laibak thiba amane ngasi phawba terrorist sing asina lepa laitana satharakle ba thawong sing asida ngasi maksu Naga misam taruk karamba maphamdagi kanana kamdauno phakibano haiba leibak miyamna khanglaba asida Palibalenga asina misam taru adubu thiba khangdana leiri haiduna leiri adubu Jammu and Kashmir ke terrorist ke attack aduda di operation sindur pangthoktuna thangnaba country da lotuna leiriba terrorist sing lot pham phawba thugai bangam khibane aduga Manipur da terrorist sing ge mathakta operation sathadribano lamdam asida di terrorist sing asibu yokhalibra haiba wafam kya su phongdorakle anti terrorism day haina pangthokhiba thoramadu da MPCC gi lusingba sing saruk yaduna laikhidraba Rajiv Gandhi gi mamida laisu katuna ikai khumnaba utki haire kani puramba ani police na pharaga Delhi da pukre haire
ड्रग के केस का मरी लेना दिल्ली दा मणिपुर की यूनुस खान कौबा अमा फाखिबगा मरी लेना लौखलप केस दा दिल्ली पुलिस ना युमसकैसा नुमित इम्फाल दगी कानिगा कोना मी अनि फारगा दिल्ली दा पुखरे हरे इम्फाल वेस्ट डिस्ट्रिक्ट पुलिस ना मतेंग पांगलगा दिल्ली की बुध बिहार पुलिस स्टेशन की टीम अमना युमसकैसा नुमित और लंबुलेंड की सुंदोक्त्रिबा कानी किलोग्राम मखाई अमगा कोना मियोय अनि फागतपा ngamखे बोलेरो अमा तोंगदुना लाकपदा फाबने फारबा अनि दुदे लिलोंग हौरेबी लौ मंगादगी मोहम्मद स्टाफाम एलास राजक अपोकपा मोहम्मद हबीबुर रहमान अमसुंग फुंद्रेमयुम अमजाद अपोको लेखिद्रबा जैनुल आबुद्दीन ने हौकेबा अप्रैल 13 दिल्ली दा मणिपुर गिनी हाइबा यूनुस खान कौबा अमा NDPS एक्ट के मखादा दिल्ली पुलिस ना फागतखिबगा लोइनना महाके मथक्ता थिगतलगा लौखलकपा थबकसिंग दिल्ली पुलिस की कांगबु मणिपुर दा लाकलगा मियोय अनिदो अमुक फागतखिबने हाइरे फागलबा मियोय सिंग अदो नान इम्फाल वेस्ट की ड्यूटी मजिस्ट्रेट की ममांगदा पोथोखिबगा लोइनना दिल्ली दा पुदुना मखाताना थिगतपा यानाबा नुमित मरिने की ट्रांजिट रिमांड लौखे कोर्टना नुमित मरिने की ट्रांजिट रिमांड पीबगा लोइनना मखोय अनिदगी फागतखिबा कानी ग्राम 500 दुसु दिल्ली दा पुखिबगी अयाबा पीखे फारो मियोय अमदि मखोयना पुरंबा ड्रग अदु ngarang nungthil एयर इंडिया एक्सप्रेस की फ्लाइट अमदा दिल्ली पुलिस की कांगपुना दिल्ली दा पुखरे हाइरे बिसाल हांगबदा एयर अपन पीबीगनो हाइना वाकन मिफाम चथखरे हाइरे हौकेबा अप्रैल 13 थौबाल पुलिस स्टेशन का मायोकनबदा NH 102 गा नकनना लेबा बिसाल मेगा मार्ट हांगदोक्लिबा से थौबाल कैथेलदगी खरा लापथोकपा मफमदा हांगदोकदबने हाइना थौबाल कैथेल फंबी मथंग मखा अमदि लारहौलोप अमना प्रेशर तौरिबा सि तौबिगनो मेगा मार्ट असिदा थबक तौरिबा नहा ओरिबा एम्प्लॉय कया सिगी अमदि कस्टमर कया गी खनबिरगा मेगा मार्ट के एम्प्लॉय सिंग अमदि कस्टमर सिंगना बिसाल ममांगदा सिट इन प्रोटेस्ट अथखरे वाकन मिफम अदुदा सरुक याकेबा एस राजन कौबा यूथ एम्प्लॉय स्टाफ अमना फोंदोरकपदा मेगा मार्ट असिदा थबक फंगजदबा थौबाल अकोइबगी नहा ओरिबा एम्प्लॉय होमफुगी मथक्ता यावरे थबक फंगदना लेरंबा थौबाल अकोइबगी नहासिंग असिना मेगा मार्ट असि लाकपदा अदुकी मतिक हराउजखी अमदि मसिदा थबक तौबा फंगजदुना युमगी अवार अपा कया मतेंग पांगबा ngamjare नौना हांगदोक्लिबा मेगा मार्ट असिसु गवर्नमेंट की इनफॉर्म थोप कांगलोन सिंग निंगथिना ngakna amadi government के अयाबा पुंबा लौरबा मतुंग हांगजबा मार्ट अमने ngasi khangawdana mega mart asi thingnana bohonarakpa khongthang asi tawbiganu masida yoliba polam pumba asisu lairaba wajaraba imung kya da kanagadaba polam ngaktane maram asina mafam asida mega mart asi hangbada thingba pibiganu lejariba youth employee home phuge zakhaw thadat pige khanbiganu irei changaktani khanbiduna akia khangi thaudo amata matungda tawbirakanu haina phongdorakle ngarang khulai yonbada senaba UNLF की पांबगी कादर मरी फाबगा लोइना खुलाई क्यासु फागतपा ngamkhre हाइरे खुलाई yonbada senaba पांबैना लुसिंगबा UNLF की कादर मरी सिक्योरिटी फोर्स ना फागतपा ngamkhibaka लोइना मखाताना थीबा हुम चथबदा लमदेंगदगी खुलाई क्यासु फागतपा ngamle हाइना इम्फाल वेस्ट SP क्षेत्रमयम शिवकांतना फोंदोरक्ले बाबूपरादा लेबा इम्फाल वेस्ट SP ऑफिस ngarang पांगथोकिबा पावगे मिफम अमदा SP क्षेत्रमयम शिवकांतना हाइ नहा लमसांगी मफम अमदा लुट तौकिबा खुलाई अमदी मरु योनबगी लिखुन अमा फंगबदगी लमसांग पुलिस स्टेशन की मनुंग सनबा लमदेंगदा स्पेशल ऑपरेशन अमा सथखे ऑपरेशन अदुदा पांबैना लुसिंगबा UNLF के एक्टिव कादर अनिमया इम्फाल कोकसाइदगी हाइसनाम थॉमस सिंह सही कुमापन अमदी लमसांग हाइबोंग पोकपी मे लेकाइदगी आरामबम तोमतोन सही कुमापन फाबा ngamkhibaka loinana makhoidagi इंचार्ज LMG अमा मदुगी मैगजीन अहुम अमदी लैब राउंड तरामरिसु फगतखे SP ना मखा तारदुना मखोइसिंग अदु फाबगी थबक चथरिङै मखोइगा लोइनाबसिंगना सिक्योरिटी फोर्स ता नोंमै कापसिलकपदगी खुथोनखे मदुगी मतुंग नोंमै कापसिलकपद चेनबा कादर अनि निंगथौजम राकेश अमदी चिंगा खम हेस फगतखे कादर सिंह अदु वहंग पाहंग चथबदा पांबैना लुसिंगबा UNLF के सेफ स्टार लेंस कॉर्पोरेल नाउरेन बिजोय एलाइस मसागी याथांग मतुंगिना खुलाई योनबा लाखिबनी हाइबा हाइदोरखे अमदी ममांग थक्तसु लुट तरप खुलाई अमदी मरुसिंग योनबदा सेने हाइबसु हाइदोक सरखे हाइरे मखा जतरको ऑपरेशन ओइना ngarang मणिपुर पुलिस आसाम राइफल्स अमदी CRPF की अपुनबा टीम अमना लमदेंगदा लेबा ऑथराइज तौदबा पांबैना लुसिंगबा UNLF के कैंप ता थीबा होमबगी ऑपरेशन चथबदा खुलाई कुमापन फागतपा ngamkhe खुलाई कुमापन अदुदा AK S series rifles M series rifles pistol amadi atopa khulai kya yauri makhata nangara amuk joint security force amana hendo khulai kontra ni panam su phagat pangam ke khulai sing adudi AK series rifles M series rifles sniper rifle carbine shotgun mortar
RPG 7 launcher anti drone jammer amadi bomb yauna yamna khutsu khulai ni haina su phongdokhe SPC bakantana makha taraduna lebak myamna lut tawkhibana traga logi wangmada khulai paibagi paw leirabadi manak nakpa police station da paw pibiyu miyam ki mateng galoinana tangdulai taba khunai ama oinaba honaminasi haina su appeal tawrakle West Bengal da BJP ki lengak na madrasa sing da bande mataram tangai phadan sangan khre lengak ki employee sing da ayaba yaudana media da wangang da na bakhangan khre West Bengal ki CM Subendu adhikari na lusingba BJP lengak na status da laiba madrasa Islam lining ki matang da takpi tambiba mafam sing da tangai phadana bande mataram sangan khre West Bengal ki Minority Affairs and Madrasa Education Department ki makhada madrasa sing da tangai phadana bande mataram sakhanna ba West Bengal ki BJP lengak na lokhalagli khongthang ase government model madrasa sakhanglaba government aided amasung non aided madrasa singda khudaktagi chanaba hauragani hairi West Bengal lengak na madrasa singda bande mataram tangai phadana sakhanbagi matangda matam ge oina compliance report pikhalakadabani haina su khanghan ke panbaya badi West Bengal da leribe school singa ayuki assembly da leba sigi national anthem janagana mana khak saklambani West Bengal da BJP ge lengak lakhibadagi school singa ayuki assembly da bande mataram tangai phadana sakadabani haina khanghan kiba laikre sahi sigi January kungani pande Union Home Ministry na bande mataram sakpo matam da mamangai da lauthokiba stanza khudimak yawhanduna sakadabani haina direction pi khibadagi hairiba stanza sing aduda Muslim lining ga suna da wahiwata yawi haiduna Muslim phuruki miyosing la yaning da phongdoktuna lakhibani Nakalamrom the West Bengal ki BJP gi anok balegak na government employees sing da ayaba yawduna media da wangang da na ba amasung wangang ba matam da section na bakhangan khre hairi Myanmar military na border town ani loksin khre haide Myanmar amasung India ka lona bada leiba town ama amasung amana Thailand ka lona bada leiba ama Myanmar gi military na rebel force ta gi munba ngam khre haide state media ki report matung in India ka lona bada leiba Tonjang town do nimit tarani chupna operation chatharba matungda nganang khudum jansin bangam khre haide Myanmar LNU report amada lanmi singna administrative office khudum chanbagi photo sing phongki operation atuda siana thopagi matang da di thoidokpa akupa marol phongdokhide haide